lamgi wahauda sakhangdaba khutlai paibasingna makhan khuman village ki yum tara hena mai tharamle lupa crore amaromgi malchang amangata thounkhre yu thapagi chang onanaba bread and lighter sing traffic police the chief minister and Birena yenthokre amadi lupa crore amaronggi mamal oigadaba brown sugar ga konan chahi nauriba angang ama yauna mioi ahum phagatkre Kurumzari Times of Manipuri gi nungthil gi pau meeting tabiri ba singbu bidyapati myang lambam na taram nok chabaga loinana hauzik pau sandok na pizari Angang singbu ngak senduna thamnanaba akhanaba state draft policy for children athuba matamda expert sing tanaduna cabinet ta puthoknaba warep lauragani haina Manipur gi chief minister and Birena haikre wafamasi prime minister Narendra Modi gi mapok numit ka mari lainana doilalen da laiba children home da pangthokiba angang singda ahaw athum chana thapnanaba amadi firol yenthokpagi thoram amada haikibani Children's ki madu gi si khoi kitang exporting maram di semaga hujik suppose drug policy gi si hanagi ari bani na hujiki oirei ba policy ga adjust to khara wai ba ko aduna khoi madu su review to ba similarly hujiki podu so hoi na na high importance hoire bani angang sing mayam se kramaina systematically kari do sige je adu sai athu buda tong ba hona je Mahakna makha taraduna ngasi ayuk angan bada maramda khundaduna leiba yum amadi dukan khara furup masel marakta bhap tanaba watpadagi thoaningdaba thodok khara thokhiba adu yamna laibak thibani mahakna makha tana thoaningdaba thodok thoktanaba ahanba security force thajinduna irang adu control tawnaba hotnari tangai fadana mathau tarabadi senior cabinet minister sing fauba mafam adu changsinduna phibam kupna yengsilagani haina mahakna makha tana haiki Sibani, aikoi nasai ayuk honorable minister Khaisina pai piraga pau piraga ingon khange do yum khara ai video su phange ado community ani lamgi wa hogdagi mali yam live activity ado ai ahen ma force thagre IRB plantun namasu thagre pam da ba makha ta ba thogok thokdana ba aduna athu budai deputy commissioner kari sangkal ga moi detail report or kanda tangai fadraga di akoi senior cabinet minister ka thar ga settle to yabra kari gino ha bedo han akoi huji di khaisi ada yogre ad magi report mangai di honorable minister Senapati district ki manung sanba mau amadi maramda khundari ba kanglup singi marakta lamgi ungkhatna ba tholakpadagi ngase ayuk pung mangarom tarakpa adwaida maram kholen circle union gi thaumi oigani chingna ba khotlai paiba singna makhan khuman village ki akoi bada laiba yum tara hena mai thadok lamle lupa crore kaya hen bagi malsang amang ata thokre haina pawgi source amana hairi Pawasna makha taribadi thodok aduda sakhangda ba khotlai paiba sing aduna Kohima rom da kilometer ahum lom chatlaga laiba makhan bridge mai tharamki thodok aduda Airtel Jio amadi bodagi OFC cable mai na chakhibadagi telecom service punamak shutdown tawkre nakal amarom da thodok aduda yaningda ba phongdok laduna makhan people organization na national highway 2 Imphal Dimapur lambi paring lambi thingbagi khongjang sangsinkhre Karigumba lengakna thodok asita cheneriba sing pung kunmarigi manungda faduna puthoktrabadi lambi paring asita matam kaktaba vangi khongjang sangsilagani maduta tholakpa apha phattagi daita lengakna pugadabani hairi yu thakpagi chang onanaba bread analyzer sing ngasi traffic police the chief minister and Birena yenthokre gari gi license piba matamda lawgadawriba midugi background ningthina thidoknaba hotnasi tha tarukta mioi humdraga taret accident da si ba haibasi line lawba yaroi haina transport ki in charge supuriba chief minister and Birena fongdokre Wafama Singasi Doylaland Laiba ISBT the Pangtokiba Motor Vehicle Amendment Act listing in Taramapangi Matang the Road Safety Awareness Program gi Thoram the Fongdo Kibani
Manipur Sarkar ki Transport Department Traffic Control Wing Rotary Club of Imphal amadi Rotary Club of Polo City Imphal ga punna sinduna pangthokpa thoram aduda athoiba mithungna ni wafam thamleduna transport ki in charge puriba Chief Minister N Birena miyamna traffic amadi Manipur Police ki miyoi sing ubada sauningli asi chumthokna ba ama changi Bharat ki oinasu chahi asida accident ki chang asi kunithoi ga 10.1 amaga ahumda hengatle sibagi changna taraga mari 10.42 nithoi amadi asokpana taramanga 10.13 gi chang de hengat lakli state asigi oinasu handak chahi gi January thadagi June fawada accident thokpagi case chahumga nifuma panrom record lay masigi manungda miyoi humdraga taret rom lekhidrei masina takpadi lambi chatpada section de haibagi khudam amani Masi aikoina taraina lawfam thokte amaromda traffic police ke su soidaba leitaba natte masi sumthoknaba hotnaba tai mamangda fake license piramba kayagi thodok laikre masida cheneba miyoising thabaktagi lawthokhrabsu laikre haujikti mari leinaba department na license piba matamda yamna mamuttana thidokpa mathau tare masida natana mapalgi state singdagi leirakpa second hand gi gari sing asi karam tawbanu haibasi khangnanaba yengsilagani amadi check tawragani tha khara asida Imphal manungda leiba traffic ki niti niyom sing asi miyamna suningthina inbagi mamitare traffic police amadi Manipur police na chathok chasin tawbada Laukat liba section thaurang sing asi miyamna sagat piu haiki. So let us change what Hare Krishna Commissioner Transport has said. We require to have a behavioral change. Behavioral change is possible only when we educate our youth, educate the generation in such a way that there is a self-respect and respect for others, and also maintain the system and the rules and regulations properly. I wish this awareness campaign that is going on will be a very successful one, so that traffic police will not get opportunity to collect more fines. Thauram aduda MLA Singh L Susindro Awambam Newmai Kasim Basum Transport Commissioner M Hare Krishna Director Marcina P Panmai Step Level Road Safety Council ki Chairman su oiriba Chief Secretary Dr. S Suresh Babu DGP Alam Khote amadi police ki makok thong basing saruk yakhi Transport Department के official सिंह तोंगान तोंगान बे स्कूल सिंह की महिरोई सिंह Rotary Club के member कयासु थौरम अदुदा सर्क याखी थौरम अदुगा मरी लेना ट्रैफिक की नियम सिंह निंगथिने चटलेसी हाइना पुन्ना वासक मिनखी मसीदा नतना लंबीदा गाड़ी थौदुना चटलिबा मियोय सिंहना मयाई काबा निशा यु कया यामना थकलगा थौबगे खंगनबा ब्रेथ एनालाइजर सिंह ट्रैफिक पुलिस ता कुसिनखी लोइनना Megaphones Singchu Chief Minister Singh Yen Thoke State Level Road Safety Council के Chairman Su Oiriba Chief Secretary Dr. S Suresh Babu na Traffic Signal Singh Nasidi Mafung Fana Chalaire Motor Vehicle ki Chatna Kanglon Singh asi Aikoina Ningthina Khangba Tangai Fade State asigi oinasu Traffic Police na Thabak kaya laukhat le Lakliba tang kunmanga dagi ahenba thabak laukhat lagani haiki Niyom niti naiba yamna thangsi ka si leiba society ma ohensi mi obigi punsi yam pamui tha taruk mi hunda tre sibai se wa la bo yar the accident na koina serious oi debagi tha taruk mi hunda tre sigala di akoi Manipur gi missing yam da koi sida dum loi gi phem leiba tha chahi khara yam aduna akoi transport department khara kai systematically people friendly oba schemes pot tauribani ade policing da ina ma haige da traffic ki oro ma oro policing law enforcing yani ngai praja sing se humanity wahi wata language the body language khara nungsina human tasta gari mata khamasu se makta hangasu ai se do piro haibe mota se dong ta yengjage laidana ko adu mamigi wahi wata adu gumadusu ai je no tawrongani haibenate yaraga de khara human trust piraga tawsi haibeni da adagi akoi ji helicopter service akoi function thajana tawre arab pachingi area awana tholokpa asoyangam tholokpa matamda rescue to we aba visit to we aba ge leire
matam kuina muduraba Manipur State Road Transport to akoi Manipur State Transport aina tarogana revive tawre yam Tungda Imphal gi tongan ba traffic junction sing da mahiroi sing oja sing amade transport department ki makok thongba official sing yauna miyam da road safety ki pausal piki makha ba pau pije dringe da break amatang lawjari Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi no food item singi mahok kangla bada ngauroi do kana bu leibu Kangla Hello Food Express na adom adom gi mata manghandana home delivery to bugi kudong chaba pijari ngasi mak housing mak adom na adom gi mobile da click ani khak nabiduna Hello Food Express ki apps asibu hapchin biu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapa da leiriba manipur gi apamba hotel singdagi mahau leina chabiyo atenba matamgi manungda apamba sanaba makalsing Hello Food Express na vijariba home delivery ki khudongchaw silogi Hello Food Express your favorite food delivery AIYF Manipur State Council na sinjaduna lamyanba luching purel hijam irabot ta tribute tawjaba kunmari rak suba state level jananeta hizam irawat saithai se changdamnaba pangthok jaragan category ani thokna khaidok chai junior amasung senior category form thajan bagi aroi numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalten Imphal Manipuri gi sejak bisingna form tang lobiduna masida upcoming singer singna saruk yabiyo aduga masigi competition sin khalaliba sejak singidi amna soba platform mo idini Manipur gi nongle khalak libi singna saruk yabiyo kunmari rak suba state level jananeta hizam irawat saithai se changdam break ke matung na makha taba pau pizari More Police Commando amadi taranithoi suba Assam Rifles ki apunba kangbu amana Imphal More lambi dagi lupa crore amarongi mamal oigadaba brown sugar ka konana sahi noriba angang ama yauna mioi ahum fagat kre Thaudok asingarang nungthil pung ahurom tarakpa aduaida More lambi da leiriba khudeng thabi checkpost ki taranithoi suba Assam Rifles amadi More Police Commando ki apunba kangbu amana khudeng thabi gi checkpost manaktagi More dagi tholakpa Maruti Alto car registration number MN04A 4452 da check tawbada brown sugar chamnga supna mari gram yaurambadagi fagat pangam khibani fagat laba mioi sing adudi Technopol village dagi kamkholen wifi sahi kunithoi apokpa pausai amadi molsang village dagi hoikochin mate chahi kuntraga nithoi mapuroiba lian kanalal jau kawi loinana makhoi marakta chahi noriba angang amasu yauri fagat laba brown sugar adu malem gi kaitel de lupa crore amarom oigani makha taba ain gi oiba thabak sing laukhatna ba fagat laba potlam aduka konana mioi sing adu ngarang numidang pung taruk taba adwaida More police station da khusin nakhre nurse ke exam da nurse nattaba kayana question semlakpadagi nurse ke quality hantharakpani haina Manipur Nursing Council register KH Ratnana Fongdokre Manipur Nursing Council amadi all Manipur recognized nursing institutes affiliated to Manipur Nursing Council anina sinduna question setting evaluation techniques and OSCE haiba hiramda ngasidagi hauduna lampil pata leiba RD wing gi multipurpose hall da numit nini chupna pangthokadaba workshop haudokpagi thoramda Assam Manipur Nursing Council Register Ilora Burma Health Services Medical Directorate की Director Dr. K. Raja Manipur University की Examination Controller A. Narayan Directorate of Health Services की Joint
Dr. M. Roma, Directorate of Health Services ki Media Advisor Khoirom Loyalakpa amadi Saina Institute of Medical Sciences ki Managing Director S.K. Kumarna Chingba kayana saruk yakhiba thauram aduda Ratnana Lamdam asta patient amadi doctor singi marakta thokwaningdaba thodok kaya asi kharadang oirabasu hantahanba matamda nursingi achauba thodang amalei nurse ka mari lainadaba mioi singna nurse ki exam pangthok pana matik chaba nurse tholakpa hantahanbani haiki nurse ki syllabus yauri bani masi se properly use tawdabna maram oir kansra patient sing se yam suffer tawre aduga masai khana sainaba natraga muknaba thorpa matamda nursing staff se sin intervention se tawraga adudagi ngasai incidents of ngasai violence haiba tare ko madugi rate chi khitang de handaba yagadra ina khoi khanjaba truck thauduna imung purambadagi masak khangdaba mioi kharana chahi amagi mamangda sining sitta purambadagi soktuna laikanaraba matung lon thoktana amadi haksangi phibam soinaiduna leiriba Nambol Nauremdagi Naurem Singajit ki imung manungda Lions Club of Nambol Lions Clubs International District 322D na ngasi tengbang potlam sing khusin na kray tengbang potlam sing khusin na ba aduda club asigi president Dr. P Sana Jauba chartered president Dr. KH Iboyaima secretary A Opendra Maitai treasurer Y Sana Choi amadi P Rakhal Kumansu Sharuk Yaki Singajit ki imung manungda tengbang potlam sing khusin na ba aduda club ki president Dr. P Sana Jaubana hai Tom Tibina akhana ba paudam ama sandoktuna Khanglakpadagi Singajit ki imungda tengbang potlam sing khusin na balakpani asigumba awa ana singi pau phongbiriba media amadi pau khombiriba mioi singbu thagatli makoina club ki apamba thunganbire haiki mayam ama tola taraba yamna diffrave aduga yamna poor nidi kangbu mayam downtrodden mayam leiriba singsi ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯔꯣꯃꯦꯟ ꯑꯩꯈꯣꯏꯒꯤ ꯇꯣꯝꯒꯤ ꯑꯗꯨꯒ ꯏꯅꯥꯎ ꯏꯆꯦꯜꯒꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯕꯤꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯁꯨ ꯌꯥꯝ ꯆꯥꯎꯏ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯁꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯡꯁꯤ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯇ ꯂꯥꯏꯔꯕ ꯃꯃꯥ ꯊꯤꯔꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯀꯌꯥꯃꯔꯨꯝꯁꯤꯡꯕꯨ ꯋꯤꯁꯥꯞ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ Lions Club International ki wisap haiba Lions Club ki asigumba motto se masi mapung phan bibada aikoina su yamna haraujai aduga makoina su masigi aikoigi mapung phan bada sauraba tawdang lowgi dongta su makoi jai aikoina club ki maikai te ki thagachari club ki maikai dagi cheng acha thau thumna chingba chanana pa potlam sing tengbang potlam sing Singajit ki imung da khushinaki maduda Singajit ki apokpi yaimabina mateng pangbiriba club pu thagat pa phongdorakhi Lions Club Nambona khoi leita laira ba ga awa ba gi mateng pang ba lak pi ling bi re ba isa inau bung pa pona makpo ina mag lang khoi leita na thaga sari yam imung manung yam harawi Malemgi atai mafam singda pangthokna bagam International Youth Day lising ni taramapan ngasi Thaubal District ki Waikhom Mani Girls College da su pangthokre Manipuri State Arts Control Society Red Ribbon Club RRC amadi Waikhom Mani Girls College ki NSS unit na khusamna duna Transforming Education haiba hiramda pangthokiba thauram adugi saruk ama oina mahiroi RRC amadi NSS ki volunteer singna Thaubal Mela Ground dagi Thaubal wang matabada leiba Waikhom Mani Girls College phauba miyamgi oiba khongchat ama chatki Thauram aduda wangangadana Manipuri State Arts Control Society ki Deputy Director Dr. Joshi Doidang na hai haukiba chahi lisingani dagi hauraga chahi khudingi August ki taranithoibu International Youth Day haina palan tawduna lakli Palan thauram asi tungi yumberen singbu masamawu faba tinjang kaijang daba wakhal lausing leiba naharol amamam oinabagi pandamda pangthokpani Khudong chadaba khara dagi palan thauram asi sahi asigi oina matam khara thengna pangthoklabasu naharol singi damakta maru oiba thauram amani aikhoi gi tungi yumberen singbu afaba mioi amamam sembada aikhoi khudingmakna thaudang lawminasi haiki On 12th of August 2019, which is the exact date of the International Youth Day observation, but because of some issues that unavoidable problems that we had faced, we could not do it on 12th of August. But still then, I am very happy that we are able to do it because youth, as we all know, is not just for one day. Youth has
भारत के प्राइम मिनिस्टर नरेंद्र मोदी की मपोक निमित का मरी लेना था असगी तारा मरी दगी तारा निपान फाउब चथगदौरिबा सेवा सप्ताह सर्विस वीक प्रोग्राम की सरुक अमा ओइना ngasi काक्सिंग डिस्ट्रिक्ट तसु बीजेपी काक्सिंग डिस्ट्रिक्ट कमिटीना मंडल सिंगी प्रेसिडेंट अमदी अतै थौमी सिंग लोइना कोइना चतुना लेंगा की स्कूल सिंग अमदी आना लायंग संग सिंगदा आसा अथक सिंग यंथोखरे लोइना महैरोय सिंगदा प्लास्टिक की अमांग बसिंगी मतंग दे अवेयरनेस पीखरे ngasi खोंगसत अदुदा सरुक याखिबा बीजेपी कक्सिंग डिस्ट्रिक्ट कमिटी की कन्वेनर के.एच. रघुमनी ना हाई ngasi थौरम असि प्राइम मिनिस्टर नरेंद्र मोदी की मपोक नुमित का मरी लेना बीजेपी नेशनल एग्जीक्यूटिव कमिटी की मतुंग इना पांगथोकपनी हाइखी ये प्राइम मिनिस्टर मोदी मा की बर्थडे एनिवर्सरी का मरी लेना ngasi अखोई कक्सिंग डिस्ट्रिक्ट की स्कूल सिंगदा अखोई डिस्ट्रिक्ट कमिटी ना अखोई की पार्टी की नेशनल एग्जीक्यूटिव कमिटी की इंस्ट्रक्शन की मखापोना कोई कक्सिंग डिस्ट्रिक्ट स्कूल खुदिमुक्ता अमदी हॉस्पिटल चतुना अनाब खुदिमक अमदी अखोई स्कूल की छात्र सिंह खुदिमुक्ता चलकांदा अखोई की अथुम महाउसिंग यंथोकपा अमदी अखोई की वाल क्लॉक न चिंबा अखोई पार्टी न ngमजबा खर खर अखोई पिजबनी मसिदा अखोई अखोइना मयाम दा अवेयरनेस पीरिबा असि अखोई प्लास्टिक असिना अखोई की एनवायरनमेंट दा अमदी अखोई की मियोय की हक्सांग दा सोलिबा पुनमक से अखोई छात्र सिंह दा अखोई ngमजबा खरदंग अखोई की साइड की हायर कांदा मखोई दा बात तानबगी अरुमना प्राइम मिनिस्टर मोदी की बर्थडे एनिवर्सरी का मरी लेना अखोई ससबनी अमरोमदा जिरीबाम के दिबोंग लेब बीजेपी जिरीबाम मंडल के ऑफिस तसु बीजेपी जिरीबाम मंडल न सिंधुना नरेंद्र दामोदर दास मोदी की हुंफुगा मापन सुब मपोक कुमन थौरम पांगथोखरे ngasi थौरम अदुगा मरी लेना मणिपुर फूड इंडस्ट्रीज कॉर्पोरेशन लिमिटेड की वाइस चेयरमैन के शरद कुमार सिंहाना हाई नरेंद्र मोदी की मपोक कुमन पांगथोकपा असिना प्राइम मिनिस्टर मोदी बु पुंसी नुंसांगबा ओइरसनु अमदी महांगना लुचिंगलिबा एनडीए सरकार असना भारत प्रजा की दमकता तौरकलिबा चाखत थौरांग के थबक तौरकलिबा असि यामना थागतनिंगाइनी हाइना फोंदोखी मंडल की भारतीय जनता पार्टी बीजेपी मंडल जिरबाम जिरबाम के प्रजा पुनमक मणिपुर प्रजा पुनमक की आइति सिंगुगा नुआइजबा दुगा माकी पुंसिन सांग टेक कायदना लाकदिरबा सही क्या दसु भारत की सिंबिदना भारत को ओन माइके मदा बिरकनबा ओन भारत मदा स्कूल मफमदा अन्ना नकवांग तंग तरा नमदर खुरुमजरी अमुका हन्ना ब्रेक अमतंग लौजरी कैनबैक इंडस्ट्रीज की थामबन डीएन कॉलेज वेस्टर्न गेट की मायोग नबद लेबा कैन एंटरप्राइजेस शोरूम की ओपनिंग सेरेमनी लाखलेब सेप्टेंबर कुमाथोई लिसिंग अनि तराग मापंदा पांथुक चरगनी ओपनिंग सेरेमनी असिका मरी लेना कैनबैक फोटो कॉन्टेस्ट अमसु थमजरी कॉन्टेस्ट असिकी अहान मना रुपा लिसिंग तरा अनि सुमना रुपा लिसिंग मंगा अदुगा अहुम सुमना ना रुपा लिसिंग अहुम थमजरी सरुग याबिनिंग सिंगना हाइदब नुमित असिकी पुंग मापन फावदा लेंथोक बिरकलगा कैनबैक इंडस्ट्रीज की कैनबैक अममम पाइरगा फोटो सेक्शन अमा पांथुक जगनी हाइरिबा फोटो सी कैनबैक इंडस्ट्रीज की फेसबुक पेज ता अपलोड तौरगा लाइक मसिंग ख्वाइदगी याम्बा कंटेस्टेंट दा मना सी पिजगनी Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Nupani kaina kumai rau za atek pubide leishari ngai dana aduda puniga dahada puniga ngasi de kaino yare nung phadoksu koi pu pubibado akhoi di phangjadrabani ngai khone ai wasisu yam nungai pauni ne ahum luk suba langbal kaitel pangthokadori ajidi kaida hapta kai jimuda asengwira mane DS Enterprises kaisam thongna khodol tamliba ahum lak suboina pangthokadoriba langbal kaitel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaitel adidi yam nungai ni adi miyamdo nangonda ne yengba chalusena ne haige toriba
Break ki matung na taram nokchari amadi makha taba pausingda Takyal Industrial Estate Ladiba Ladis Corner gi branch ama oina PMKBY Bisnupurda workset ama Hangdoki Haidiba workset asigi Ming Humanism Foundation Sagolban Sayang Kurau Makhongda oina onthok lamliba asigi mathakta Mari Lainaba Authority na matik saba action lokat piu haina Ladis Corner gi proprietor Ngangbam Kiran Malana Fongdorakli Ngasi Bisnupurda laiba All Bisnupur District Working Journalist Union gi office da pangthokiba paugi mifam amada Kiran Malana makhatara duna Humanism Foundation gi founder oiriba kumbi dagi haujikna thangwai banda laiba wahengbam Rocky Chanda Ladies Corner gi branch ama PMKBY gi workset ama Bisnupurda hangnana ba Ladies Corner gi mari lainaba documents singa loinena sell oina lupa lising kun Rocky Chan gi da piki adubu Rocky Chan na hairiba workset asi mahakna founder oibe Humanism Foundation da oina onthok lamle haujik PMKBY gi training batch taruk su loisin kre taret suba batch ki PMKBY gi phangpham thokpa facility su amata phangdana leiri phangpham thokpa facility sing Ladies Corner amadi training sing da pifam thokpani adubi Humanism Foundation gi founder wahengbam Rocky Chan na kauduna leire Kondona leire aduna Rocky Chan gi mathakta laukhatpam thokpa action laukhat piu mahairoi singi hak mat liba asi athobada mari lainaba singna yengbiraga certificate amadi atai mathau taba khodingsu pithok naba appeal tawrakli Honasariba Pangpam Topa, PMKBY ki program sidagi masi for the 6 phase ki exam se loina complete loire thagre base amamda sata 30 laibani ado base taru phodi phajana lo sangre clear oi girba singsigi Pangpam Topa ahan bagi Pangpam Topa ki 30% ki selfam su masi phawde lo pa ma phaw phangdri aduga sida piga daba satra singi facility meyam Pangpam Topa kitsu amata pibangamdre pibangamdre se maram se kaino haraga Rocky Chan sina magi mamingda account se loina legrabani da ai masi da kainta uba phangdre Paugi mifam aduda saruk yakhiba training oiribi thiam thoibina training oibi certificate phangdabana kanaba amata phangdana leiri haiki Somda kanaba tawgadaba di kari makha chathaba ya ko certificate se paragadi haibna chingba singje certificate paidravani na ko jamta tawba yadre MKBY atai da tawre singje bag na chingba case na chingba dagi mai larik phanggadaba sumba mayam se ko amta pibi deba Humanism Foundation na ko da tawbi se sengna habda ko magi kano je sumpam pam de mana tawthori mong ma tawje International Peace and Social Advancement IPSA KSA Mau Imphal Market Coordination Committee amadi lub asiga chatminariba CSO singna sinduna Imphal gi mafam kya da leptana chatharakba mau kaithel ngasi New Chekon Youth Club ka khusamna duna Imphal East ki New Chekon Youth Club ground da pangthokre Kaithel aduda maudagi purakpa makhal mathelgi chanana pathaknanaba manamasing amadi hailei kayamarum yonba stall yankhai gi mathakta hangduna miyamda phanganki thawramaduga mari leinana Mau Imphal Market Coordination Committee gi co-convener Sana Jauba Nongthongbamna haikibada Mau Imphal Market asi pangthokpagi maru eba pandamdi karwar khaktagi natte nungda seliba wahanthok ti adungai matam amada Lining Laisona Taptok Nakraba Chingmi Tami Anigi Machin Manau Oibagi Mari Adu Nauna Semgat Pani Haina Magna Haiki. Akoina Hena Matou Taribadi Singda Akoigi infrastructure Mayam Saukal Halaga Economy Day on the big what whatever Praja Sing Marketer Live Sing say see Yang the Vadi Yadavanina Sidazuena Koi Sem Namaye Miang Sanganingi Aduga Zigla Akoigi Marketer Sing say Wabadi come thing with the Marketer Sings Ne Highway Economy on the big what we aduna Mokoy lifeline say Haribo market pumpers no more lifeline ni Pochi production totally no more totally production you want no more lifeline ni assume lifeline or say economic growth of fund ya targadi Masida CM Nasu Ecoy Mating Pang Bidana market say Mapam Sava Yamna marketplace ama permanent place sama sembidana moyi go down moyi cold storage amadi moyi posting se kalmai tawdana market tawgadagi haiba sarkar ne hene initiative lobi raga sarkar na product sing se Manipuri kachin ko da thoiba product sing se export tawbi raga po jon bi targadi Manipur se resource amadi income yamne hengalakani haidana Manipur miyamna thoidok hendok na chinadol haina khangnariba sesakpi ningthaujam premilana nongpok kaksingi Lighting the labor all as home the sell yauna. Shetne Sanaba Pirol Singyen Tokre, Rural Service Agency Rusagi Makada Chalariba all as home aduda lady ba halsing aduda
Tengbang potlam sing khusin naradona Premilana hai ahal laman singi awat apa amadi awa ana kharadang saruk yazaba oina ngasigi tengbang potlam sing asi pijabani hai ki. Aigi kuboksi su yamna migi awana su yamna ugan bahai tare aduga magi thamoi da su migi tola taraba awana taraba kaya da mating pang basi yam pam jaram bahai tare aigi kuboksi aduna madugi wakhallon duga loinana aduga aina su hena koigi sigumbas da yamna kachaning bagi wakhallon lama su aingonda phauja bahai tare. Bisnupur District Administration na sinduna ngarang district asigi new mini secretariat complex da laiba DC Conference Hall da district asigi tengbang naba lengaki loisang singda mathau tawriba electoral verification program EVP saruk yagadaba khangatlaba thaumi singi oiba training program ama pangthokre. Thauram aduga mari leinana district asigi deputy commissioner Nita Arambamna EVP asi district asigi common service center CSC singna khara Sonbana electoral verification ki thabak asi khara sothana leiri maramasna lenga ki loisang singda mathau tawriba thaumi singna mateng pangduna athoba matamda elector singi verification loinaba hotnamina si haiki adugi chawa maramna coordinate tawina ba phina nodal officer ma hapsam ne prashanta was out of station for 2 weeks. He came back only yesterday and now I have hopes for that he will coordinate and CSC ki sujara pick up tawtane CSC su jikse koi se kano CSC ro bagi verify tawre je kano masing se lekta masing se 1000 tangai ba Green Manipur Mission bu thawaidaba DFO gi staff sing amadi thaduna hauraba u sing thodaklamba contractor singi mathakta lenga ki mityang changbi haina Manipur University da MA Geography final year su tamliba Young Kwakta Organization ki President Anis Ahmad na fongdokre ngarang Bisnupur da pangthokpa paugi mifam amada mahak na makha taraduna haukiba chahi lisingani tarani pange ban mahochapta uchara thajagi haiduna Young Kwakta Organization gi mingda DFO Bisnupur da che thaki adubo karemna ba mawong da firakhide Moirang Kendra gi MLA P Sarachandra da haizaduna mahaki khuthangdagi uchara lisingama phangduna Kwakta Municipal Council Ward number 8 ki tongan ba mafam singda uchara sing adu thaki hairiba uchara sing adu mahakna angang tuition tawbada phanglakpa senpham singna wa laiduna sambal khaki haujik u ayamba hinglaba matam asda lambi sembagi mingda farm lekai amadi mafam kharada uchara khara thodeklamba jungle cutting kapsinduna u pambi kaya sire madugi makha tabada mahakna DFO Bisnupur dasu uchara kharaga PBU marakta Asibasing Kangkulda Thage Hairubadasu Karemnaba Mawongda Uchara Leite Haiduna Firakhide Facebook ta Thagat para Kanadano complaint tawrucho hairaki amadi lambi sembagi thabak tawriba contractor da hairurabasu thausabidre hairaduna Green Manipur Mission bu mai paknanaba kanna hotna jariba u thananaba hotnabada lanai gi sel puthoktuna tenchung Jariba Mahiroi Amada Thawai Bidriba contractor Amada DFO gi mathakta Manipur lengakna mijang changbiu haiki Asmin to ko pambi laitre pidre hai bogumba complaint tawning di Facebook te thagalo local kapta wakal hai pai khoi wakal famsi kana da wakat kani housing media gi mating laujaraga Manipur gi forest department amadi mai leina bo authority singna hai ma ai khoina as a student amoina environment kan na lau iba thodang sida Manipur gi maile ne authority sing na yang changbi hai bisinge yamna phajar ngase yu phong ki ba pause singi maroi ba pausing amtang punna khangmi na se Lamjingba Times Nifutaruk Suba Amzugi Mapokmon Thoram Pangthokre Furup Yamba Makoi interest Thabak Tonabana Apunbagi Wakolon Propangamdre Chief Minister Bureaucrat Officer Karana National Sports University Sadana Ba Honaramasi Laibak Thivani R.K. Ranjan Lamlai Municipal Council Thataruk Suspend Tokre Fake Encounter the Senaba Police Personnel Taragi Matakta Charge Frame Tokre Chief Minister na Imphal Iski Infrastructure Project Kaya Sangakre Plastic Ki Mahutta Chena Saba Khawk Season Arase Sangai Express Police Personnel Taragi Matakta Charge Frame Tokre Manipur ki Paumi Singh Chief Minister na singthakre Maitai lol kanbada aikhoi punamak thogdang yaminasi MSF Chief Minister na infrastructure project sing sangakre Naharul gi thogdang
सरकार के असोइबदा क्रिटिसाइज तौरपा तरामना ओई प्रेसिंग द फ्रीडम ऑफ एक्सप्रेशन पीरगसु आर्टिकल 19(1) अमसुंग 19(2) द करी हाइरिबगे येंगलगा पाउ फोंबियु चीफ मिनिस्टर ना इम्फाल ईस्ट तोंतोंबा प्रोजेक्ट सिंग संगा खरै मेड इन मणिपुर कंगलई खुदोल गोल्डन ट्रांस पावर फैक्ट्री तेरा उरक्ता मिनिस्टर बिस्वजित संगा खरै हुये लानपाउ लेंगाकना मणिपुर ट्राइबल डेवलपमेंट कॉर्पोरेशन लिमिटेड मुथत कदौरब्रा कुमजा 2018 की ओइना कॉर्पोरेशन असिगे स्टाफ 153 गे तोलोप अमता पिरमद्रे अमजुगी 93 सुबा मपोक कुमन थोरम पांगथोखरे जर्नलिस्ट पेंशन स्कीम की थंबा कॉर्प्स फंड लोथोलमले हाइबसी थिगतहलगने चीफ मिनिस्टर नुपी अंगांग की मायोक्ता सथब क्राइम सिंगी केस ट्रायल चथनबा फास्ट ट्रैक कोर्ट 1 लिंखटकदौरे कुमकांगदना हैरा की पोथोक्सिंग फंगनबा हैक्रू हैबुंग अमदी हैनोगी पाउडर पुथोकपा हौरे रेखा मिहान मपुरोइबा दिजमनी ट्रायल कोर्ट पुथोकनबा खंगनख्रे इसेल एक्सप्रेस अमजुगी 93 सुबा मपोक कुमन थोरम पांगथोखरे पौमिसिंग आई कार्ड मसिंग हेंगतहनबा अमदी पेंशन स्कीम की सेंफम हेंगतनबा येंसिनगने चीफ मिनिस्टर मणिपुर बीजेपी मनुंगी वाथोकना पाइखतकदबा डेवलपमेंट सिंग पांगथोकपा ngamdana लेरी लमलाई म्युनिसिपल काउंसिल सस्पेंड तौखरे इरैबा असम दा मिटोप खंदोकलबसु मणिपुर दा सोहनगदबा लेते मिटोप चंगलकपा थिंगनबा सेक्शन थोरांग कंखतले पौमिसिंगना मेच्योर ओइना थौदांग लौबदगी लमदम असिदा थोनिंगदबा थौदोकसिंग थोक्तबनी चीफ मिनिस्टर चुरचांदपुर दा वन स्टॉप सेंटर हांगदोखरे लोइसिलकपदा मरोइबा पाउ अमुक हने पिजरी अंगांग सिंगबु ngak senduna thamnaba akhanaba state draft policy for children achuba matamda cabinet ta puthokduna warap lauragani haina chief minister and biren haikre lamgi wahauda sakhangtaba khutlai paiba singna makhan kuman belachki yum tara hena mai tharamle lupa crore amarom gi malsang amang ata thokre yu thapagi chang onanaba breath analyzer sing traffic police chief minister and birena yen thokre amadi lupa crore amarongi mamal oigadaba brown sugar ka konana chahi nauriba angang ama yauna miyoi ahum phagat kre Hausikiti Times of Manipur Pizaba Nungtilgi Pau Matang Stalo Sinjare, a henba Pau Galoinana, Numidang Po Mapalda Mupang Bigani.